Manipuri Wari. Click the subscribe button and press bell icon to know latest new videos. Sanahal Lyric Machin the Sumlai Toybina fi Karako Lagalakpa to Ure Sanahal Nakore Lempo Amtangai Kone Toybi Dasna Nangna Ise Mamang the Su Lempusum Kaurido Kaigino Habane Sanahal Nangdi Lempuga Kusuma Narisidi Aduda Kaubuni Kaino Toybi Ado Mi Mamang the Di Korakano Haba Sanahal is Ikari Bahai Dunini Ha Adongai Kone Karigino Fi Nanga Koli Mamduna Toybi Aina Panik Marup Mayawne Adonga seeing on the Fauriba Sanahal Kaido Dupanangdi Sigi Fanik Mam Sidi Toybi Kaino mi Luhung the Punabane Sanahal Haha Nang Bukanana Lobi Duva Ngai Kone Noi Namana di Nang se Maru Lonaba Tamani Nahaida Toybi Yam Karim Narakanuko Dasna Sanahal Karim Nabanatini Nangbo Michel Gamta Yang Drabaha Hoine Tunglum the Giyang Badi Karabuyari Jung Piral Sare Pigar Haire Yare Mang Hek on top of the Nise Soirise Imai Pema Mu Krabakusu to the Lau Krabanamittuna Yeglak Padudi Karika Sangdam Naruni Tasigi Numidanga Haudong Amubina Mamit Langtrick Yanglak Pado Nankangidana Toybi O I say Haudong Amubiga Muk Malaba Matang Namuk Karimandoiba Sanahal Nayadu Namarolama Fazariba Yubibu Kopayanine Toybi Karim Nabibal Oibirabo I Chatsaki Bayaradro Sanahal Aina Sum Nushidana Fagi Togane I know the Lakina Toraine Nangonda Wam Tazu Haigena Toybi Late I Handak Selga Matapai Deco Sanahal Nabuk Patatau no Toybi I Handak Maruma Pangdoreba Adu Hek Pangbaga Nan Kay Lawisu Sendoine Selepne Puna Bibi Duneva Toybi Nangna Tudo Sinsindana Querga Paisana Ingondagi Sum Lauraga Gap Tauri Neva Ha Sanahal As Aduina Teva Toybi Dasna Nangna Haibase Pidabasu Hectangamde Kayano Ngasina Sanahal Lupa Lishing Ani Kaktane Toybi Se Lauro Marup Hek Pangbaga Ingonda Pulap Pirakadabani Sanahal Hoiba Pigeba Adudi Chatlageko Thank you Toybi Sanahal Chatkre Toybigi Wakal Dasna Aina Dasna Bunung Sijabase Minamanati Sel Kaktanate Aigi Tawaisisu Pibangamgani Aina Chahi Kudingi Valentine Day Kudingi Angangba Machugi Purit Pirido Nangna di Madugi Wantok Karimata Kangde Handaksu Yauraktore Aigi Nungsibase Pumduna Tamba Ayamna Ware Dasna Handakti Valentine Numisida Napamda Pongdok Jageko Matangi Numita Sanahal Mamanaba Jonga Doli Hoigi Lekai Lai Doli Thorakpaga Mapachana Rure Doligi Mamanabi Ichanga Thorakpani John Doli Amtangai Koba Akoi Maruki Wapam Dubo Doli Kangdreda Da John Noi Marupse Ipat Pat Uida John Kadai Digi Patpano Mi Company Gi Tapak Taubane Nangna Harikay Tadarakani Ibema Doli Farene Dudi Handak Lakador Valentine Misida Aigi Kutsida Gold Ring Ama Pibangam Lava Adu Oiradi Magi Proposto Aini Yes Irony Sanahal Ha Asing Bagi Sure I Shoydan Ngamgani Ay Ngasidi Yam Harawe Adudi Aquemuk Chacharukige Valentine Day Numita Laxerage John Chachlao Dolly Kainu Ngasidi Kemta Laibira Maroidro Sanahal As ID Haramandana Loi Kaure Lao Asi Dukan Sidagi Noigi Apamado Kalu Lao Dolly Hoi Sanahal na Acha Thakara Lairam Laga Mayumda Hankre Dolly ka Ichanga Wari Sanari Ichan Dolly Nanga Taurise Sumdeko Dati Pakasu Koinari Dubu
ꯗꯣꯂꯤ: ꯗꯥ ꯗꯤꯄꯛꯇꯣ ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯁꯦꯜ ꯌꯥꯝꯅ ꯆꯤꯟꯕ ꯃꯥꯜꯂꯦ, ꯑꯩꯉꯣꯟꯗ ꯗꯤꯃꯥꯟ ꯌꯥꯝꯅ ꯇꯧꯏ, ꯑꯩꯁꯨ ꯏꯃꯥꯗꯒꯤ ꯂꯧꯃꯟꯗꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ, ꯑꯗꯨꯅꯅꯦ ꯑꯁꯤꯒꯤ ꯑꯄꯪꯕ ꯅꯨꯄꯥꯁꯦ ꯑꯁꯤꯗꯒꯤ ꯈꯦꯠꯂꯦꯗꯅ ꯑꯗꯨꯒ ꯗꯥ ꯗꯤꯄꯛꯇ ꯍꯨꯟꯗꯣꯔꯤꯕ꯫ ꯏꯆꯟ, ꯅꯪ ꯄꯥꯞ ꯄꯨꯖꯅꯤꯀꯣ꯫ ꯗꯣꯂꯤ: ꯀꯩꯗꯧꯕꯒꯤ ꯄꯥꯞꯅꯣ, ꯃꯁꯤꯗꯤ ꯄꯨꯟꯁꯤꯔꯣꯜꯅꯦ꯫ ꯌꯥꯝ ꯀꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯅꯥꯍꯜ ꯑꯃꯔꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏ, ꯑꯃꯔꯣꯝꯗꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯈꯨꯗꯣꯞꯅꯣ ꯄꯤꯗꯣꯏꯁꯦ ꯈꯟꯕꯗ꯫ ꯅꯣꯡꯃ ꯊꯣꯏꯕꯤ ꯁꯅꯥꯍꯜ ꯍꯣꯏꯗ ꯏꯟꯖꯥꯡ ꯊꯤꯟꯕ ꯂꯥꯛꯏ꯫ ꯁꯅꯥꯍꯜꯒꯤ ꯃꯃꯥ ꯀꯩꯊꯦꯜ ꯀꯥꯅꯕ ꯃꯥꯡꯒꯣꯜꯗ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ: ꯏꯃꯥ, ꯀꯩꯊꯦꯜ ꯆꯠꯂꯗꯣꯏꯔꯣ? ꯁꯅꯥꯍꯜꯒꯤ ꯃꯃꯥ: ꯍꯩꯃꯥ, ꯅꯪ ꯂꯥꯛꯏꯔꯣ? ꯀꯔꯤꯅꯣ ꯑꯗꯨꯗꯤ? ꯊꯣꯏꯕꯤ: ꯆꯒꯦꯝ ꯄꯣꯝꯕꯅꯦ ꯏꯅꯦ, ꯏꯅꯦ ꯍꯣꯏ ꯆꯥꯛ ꯆꯥꯔꯕꯣ? ꯁꯅꯥꯍꯜꯒꯤ ꯃꯃꯥ: ꯏꯅꯦꯗꯤ ꯆꯥꯔꯦ, ꯑꯃꯗꯨꯗꯤ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯅꯦ, ꯆꯥꯒꯅꯤ ꯊꯛꯀꯅꯤꯁꯨ ꯈꯪꯗꯦ, ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ, ꯆꯪꯉꯣ ꯆꯪꯉꯣ, ꯃꯥꯏꯒꯤ ꯀꯥꯗ ꯂꯩꯕꯅꯤ, ꯆꯥꯛꯇꯨꯁꯨ ꯆꯥꯊꯣꯛꯑꯣꯅ ꯈꯔ ꯑꯝꯇ ꯍꯥꯏꯔꯝꯃꯨ, ꯏꯅꯦ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯊꯣꯏꯕꯤ: ꯍꯣꯏ ꯏꯅꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯍꯜꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯊꯣꯏꯕꯤ: ꯗꯥꯁꯅꯥ, ꯍꯟꯗꯛꯁꯤꯕꯨ ꯆꯥꯛꯀ ꯈꯠꯅꯔꯕꯣ? ꯁꯅꯥꯍꯜ: ꯂꯦꯝꯐꯨ, ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯊꯣꯏꯕꯤ: ꯏꯟꯖꯥꯡ ꯊꯤꯟꯕꯤꯔꯛꯄꯅꯤ, ꯁꯦ ꯁꯤꯗ ꯊꯅꯝꯂꯒꯦ, ꯆꯒꯦꯝ ꯄꯣꯝꯕꯅꯤ꯫ ꯁꯅꯥꯍꯜ: ꯋꯥꯎ, ꯆꯥꯛꯀ ꯈꯪꯂꯥꯝ ꯂꯥꯝꯃꯦ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯁꯤ, ꯑꯩ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯊꯣꯏꯕꯤ: ꯑꯩ ꯆꯥꯔꯔꯣꯏ, ꯏꯅꯝꯃꯅ ꯉꯥꯏꯍꯧꯔꯤꯌꯦ, ꯑꯗꯣ ꯗꯥꯁꯅꯥ, ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯕꯤꯒꯦ꯫ ꯁꯅꯥꯍꯜ: ꯀꯩꯅꯣ? ꯊꯣꯏꯕꯤ: ꯏꯝꯐꯥꯜ ꯅꯨꯄꯤ ꯌꯥꯝ ꯄꯥꯝꯃꯨꯅꯨꯀꯣ, ꯃꯣꯏꯗꯤ ꯃꯃꯤꯠ ꯌꯥꯝ ꯌꯥꯝꯕꯅꯦ, ꯃꯁꯥꯒꯤ ꯑꯣꯏꯖꯕꯇ ꯊꯤꯕꯅꯤ, ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ, ꯍꯨꯔꯥꯜ ꯂꯣꯟꯅꯥꯗ ꯆꯥꯀꯣꯏ ꯆꯥꯕꯅꯤ, ꯍꯌꯦꯡꯋꯥꯏ ꯗꯥꯁꯅꯥ ꯅꯀꯣꯛꯇꯣ ꯁꯪꯄꯥꯏꯃꯨꯛ ꯆꯥꯎꯖꯅꯤ꯫ ꯁꯅꯥꯍꯜ: ꯍꯩꯅꯨ ꯇꯔꯦꯡ, ꯅꯪ ꯃꯉꯥꯏꯔꯦꯍꯦ ꯈꯪꯉꯤꯕ꯫ ꯊꯣꯏꯕꯤ: ꯃꯤꯅ ꯍꯥꯏꯔꯒ ꯊꯥꯖꯗ꯭ꯔꯤꯌꯦ, ꯌꯦꯡꯉꯨ ꯍꯌꯦꯡꯋꯥꯏ ꯅꯊꯃꯣꯏꯗꯣ ꯁꯦꯒꯥꯏꯖꯅꯤ, ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ꯫ ꯁꯅꯥꯍꯜ: ꯏꯕꯦꯝꯃ, ꯅꯪꯒꯨꯝꯕꯤ ꯑꯊꯤꯕꯤ ꯂꯧꯗꯣꯏ ꯁꯔꯨꯛ ꯏꯝꯐꯥꯜ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯗꯣ ꯂꯧꯖꯒꯦ, ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯃꯁꯛꯇꯣ ꯎꯕꯗ ꯑꯋꯥꯕ ꯄꯣꯊꯥꯅꯕ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯅꯥꯍꯜꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞꯇꯣ ꯎꯔꯛꯑꯦ꯫ ꯁꯅꯥꯍꯜ: ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯑꯗꯣ ꯊꯣꯏꯕꯤ, ꯅꯪꯒꯤ ꯈꯨꯗꯣꯞꯇꯣ ꯀꯅꯥꯅ ꯁꯥꯕꯤꯔꯤꯅꯣ? ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯊꯣꯏꯕꯤ: ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯅ ꯁꯥꯕꯤꯕꯅꯤ, ꯐꯖꯕꯅꯤ, ꯗꯥꯁꯅꯥꯒꯤꯁꯨ ꯑꯃ ꯁꯥꯁꯤꯔꯣ? ꯅꯨꯄꯥꯒꯤꯁꯨ ꯐꯖ ꯐꯖꯕ ꯗꯤꯖꯥꯏꯟ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯁꯅꯥꯍꯜ: ꯑꯩꯒꯤꯗꯤ ꯁꯤꯟꯅꯤꯡꯗꯦꯗ, ꯑꯗꯣ ꯅꯪꯒꯤꯗꯣ ꯑꯝꯇ ꯋꯥꯏꯒꯦ, ꯌꯥꯒꯗ꯭ꯔꯣ? ꯊꯣꯏꯕꯤ: ꯀꯩꯒꯤꯅꯣ ꯗꯥꯁꯅꯥ ꯑꯗꯨ ꯌꯥꯝ ꯀꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯋꯥꯏꯌꯨ, ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯀꯩꯗꯧꯅꯕꯅꯣ? ꯁꯅꯥꯍꯜ: ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯖꯣꯟꯗꯣ ꯅꯪ ꯈꯪꯉꯤꯗꯅ, ꯑꯗꯨꯒꯤ ꯃꯆꯜꯅꯨꯄꯤ ꯑꯃ ꯍꯟꯗꯛꯀꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯕꯥꯔꯗꯦ ꯇꯥꯏꯌꯦ, ꯑꯗꯨꯗ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯁꯤꯗ꯭ꯔꯗꯤ ꯕꯥꯔꯗꯦꯒ ꯑꯃꯠꯇ ꯇꯧꯔꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯤ꯫ ꯑꯗꯨ ꯅꯪꯒꯤꯗꯣ ꯁꯅꯥ ꯅꯠꯇ꯭ꯔꯣ, ꯑꯔꯨꯞꯄ ꯑꯇꯥꯎꯕ꯭ꯔꯣ? ꯊꯣꯏꯕꯤ: ꯅꯠꯇꯦꯍꯦ, ꯁꯅꯥꯅꯤ ꯀꯩꯅꯣ, ꯑꯩꯕꯨ ꯑꯔꯨꯞꯄ ꯑꯇꯥꯎꯕ ꯌꯥꯝ ꯁꯤꯕꯒꯤ ꯇꯥꯏꯞꯇ꯫ ꯁꯅꯥꯍꯜ: ꯑꯗꯣ ꯑꯩꯅ ꯑꯉꯥꯡꯗꯣ ꯊꯦꯝꯕꯗ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤꯅ ꯍꯥꯏꯗꯣꯛꯑꯝꯃꯦꯕ꯫ ꯊꯣꯏꯕꯤ: ꯑꯣ, ꯅꯪꯅ ꯍꯣꯌꯥ ꯐꯕꯤꯔꯤꯅꯦꯕ꯫ ꯁꯅꯥꯍꯜ: ꯅꯠꯇꯦꯍꯦ, ꯁꯨꯝ ꯀꯞꯄꯗꯨꯗ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ, ꯕꯥꯔꯗꯦ ꯂꯣꯏꯕꯒ ꯑꯗꯨꯝ ꯄꯨꯔꯛꯀꯦ꯫ ꯊꯣꯏꯕꯤ: ꯍꯣꯏ ꯍꯣꯏ, ꯁꯦ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ? ꯁꯦꯜꯗꯤ ꯂꯩꯔꯕꯣ? ꯁꯅꯥꯍꯜ: ꯅꯍꯥꯜ ꯅꯉꯣꯟꯗꯒꯤ ꯂꯧꯕꯗꯣ ꯈꯔꯗꯤ ꯂꯩꯔꯤ, ꯑꯗꯣ ꯑꯃꯇꯪꯒ ꯄꯤꯔꯝꯃꯣ, ꯁꯤꯡꯕꯤꯗꯣꯏꯅꯤ꯫ ꯊꯣꯏꯕꯤ: ꯁꯤꯡꯕꯒꯤ ꯋꯥꯈꯜꯒꯗꯤ ꯈꯟꯖꯗꯦ ꯑꯩꯈꯣꯏ, ꯁꯦꯜꯗꯨꯗꯤ ꯍꯧꯖꯤꯛ ꯌꯥꯎꯔꯛꯇꯦ, ꯍꯣꯔꯦꯟ ꯂꯥꯛꯑꯣ꯫ ꯁꯅꯥꯍꯜ: ꯍꯣꯏ, ꯑꯗꯨ ꯊꯣꯏꯕꯤ, ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯇꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨ, ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯕꯤꯗꯣꯏꯅꯤ꯫ ꯊꯣꯏꯕꯤ: ꯑꯁꯦꯡꯕꯒꯤ ꯍꯥꯏꯗꯣꯏꯔꯣ ꯗꯥꯁꯅꯥ? ꯁꯅꯥꯍꯜ: ꯍꯣꯏ, ꯍꯥꯏꯗꯣꯏꯅꯤ꯫ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯅꯥꯍꯜꯁꯨ ꯈꯨꯗꯣꯞ ꯐꯪꯂꯕꯅꯤꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯅꯤ, ꯊꯣꯏꯕꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯇ ꯔꯦꯠ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯍꯦꯛ ꯍꯦꯛ ꯄꯤꯕꯗꯣ ꯍꯟꯗꯛꯇꯤ ꯔꯦꯠ ꯔꯣꯁ ꯑꯣꯏꯅ ꯄꯤꯔꯒꯦ ꯈꯜꯂꯦ꯫ ꯁꯣꯝꯗꯅ ꯁꯅꯥꯍꯜ ꯗꯣꯂꯤꯒ ꯒꯣꯜ ꯔꯤꯡ ꯑꯗꯨ ꯄꯤꯔꯦ, ꯗꯣꯂꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯁꯅꯥꯍꯜꯒꯤ ꯅꯨꯡꯁꯤꯕꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯏ꯫ ꯁꯅꯥꯍꯜ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ, ꯀꯟꯇꯦꯛ ꯅꯝꯕꯔꯒ ꯂꯧꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯜꯂꯛꯏ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯊꯣꯏꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯅꯥꯍꯜ: ꯂꯦꯝꯐꯨ, ꯅꯪꯒꯤ ꯈꯨꯗꯣꯞꯇꯣ ꯑꯩ ꯀꯥꯎꯗꯅ ꯄꯨꯔꯛꯇ꯭ꯔꯦ, ꯃꯊꯪ ꯆꯠꯄꯗ ꯂꯧꯔꯛꯑꯒꯦꯀꯣ꯫ ꯊꯣꯏꯕꯤ: ꯌꯥꯏꯗ ꯗꯥꯁꯅꯥ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯗꯥꯁꯅꯥꯅ ꯄꯤꯅꯤꯡꯕ ꯃꯇꯝꯗ ꯄꯤꯔꯛꯎ꯫ ꯁꯅꯥꯍꯜ: ꯂꯦꯝꯐꯨ, ꯅꯪꯁꯦ ꯐꯗꯤ ꯌꯥꯝ ꯐꯕꯖꯥꯠꯅꯤ,
ꯅꯁꯛꯇꯕꯨ ꯊꯤꯖꯕꯒꯤ ꯋꯥꯅꯤ, ꯃꯤꯡꯁꯨ ꯌꯥꯝꯅ ꯐꯖꯩ, ꯊꯣꯏꯕꯤ ꯀꯥꯏꯅ, ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤꯗꯧꯅ ꯐꯖꯔꯝꯃꯗꯤ ꯐꯗꯧꯕ, ꯅꯠꯇ꯭ꯔꯅꯦ? ꯊꯣꯏꯕꯤ: ꯈꯪꯗꯦꯗ ꯑꯗꯣ ꯗꯥꯁꯅꯥ, ꯑꯩ ꯉꯁꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯁꯅꯥꯍꯜ: ꯉꯥꯏꯈꯣ, ꯑꯩꯒꯤ ꯁꯔꯄ꯭ꯔꯥꯏꯖꯇꯣ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯔꯒꯦ꯫ ꯊꯣꯏꯕꯤ: ꯍꯣꯏ ꯍꯥꯏꯔꯣ꯫ ꯁꯅꯥꯍꯜ: ꯑꯩꯅ ꯅꯨꯄꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ, ꯃꯥꯒꯤꯗꯃꯛ ꯑꯩ ꯄꯨꯟꯁꯤꯁꯦ ꯂꯦꯞꯂꯒꯦ ꯈꯟꯈ꯭ꯔꯦ, ꯃꯥꯒꯤꯗꯃꯛ ꯑꯩ ꯑꯐ ꯐꯠꯇ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ, ꯑꯩ ꯁꯤꯔꯕꯁꯨ ꯃꯥꯒꯤꯗꯃꯛꯇꯗꯤ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯒꯅꯦ ꯉꯁꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯛꯄꯩ ꯋꯥꯅꯤ, ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ, ꯊꯣꯏꯕꯤ ꯃꯁꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦꯅ ꯍꯥꯏꯗꯣ꯫ ꯊꯣꯏꯕꯤ: ꯑꯣ, ꯃꯁꯛ ꯐꯖꯕ꯭ꯔꯥ ꯗꯥꯁꯅꯥ? ꯁꯅꯥꯍꯜ: ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ, ꯌꯥꯝꯅꯁꯨ ꯀꯣꯏꯗꯦ, ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯍꯜꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗ ꯀꯣꯛꯊꯛꯇ ꯕ꯭ꯔꯖꯅ ꯇꯥꯕꯒꯨꯝ ꯊꯣꯛꯂꯦ, ꯃꯤꯠꯀꯤ ꯄꯤꯁꯨ ꯏꯍꯧꯔꯛꯂꯦ꯫ ꯁꯅꯥꯍꯜ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯂꯒ ꯈꯥꯡꯖꯩ, ꯇꯨꯡꯗ ꯂꯣꯠꯅ ꯄꯥꯏꯖꯔꯤꯕ ꯔꯦꯗ ꯔꯣꯁꯇꯨꯁꯨ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯔꯛꯎ ꯌꯥꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯍꯜ: ꯅꯪꯅ ꯑꯩ ꯅꯨꯄꯤ ꯑꯃꯠꯇꯅ ꯌꯥꯕꯤꯕ꯭ꯔꯣ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤꯗꯤ ꯌꯥꯔꯦ, ꯅꯪ ꯆꯥꯛꯆꯔꯣꯅꯦ ꯍꯥ? ꯊꯣꯏꯕꯤ ꯁꯅꯥꯍꯜꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ, ꯌꯥꯝꯅ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯉꯁꯤꯁꯦ ꯗꯥꯁꯅꯥꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤꯅꯦ, ꯑꯩꯉꯣꯟꯗ ꯀꯩ ꯄꯤꯖꯗꯣꯏꯕ? ꯁꯅꯥꯍꯜ: ꯑꯁ, ꯑꯩꯗꯤ ꯍꯔꯥꯎꯃꯟꯗꯅ ꯅꯪꯒꯤꯒ ꯂꯣꯏꯅ ꯀꯥꯎꯔꯦꯗ, ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯕꯤꯔꯒꯦꯀꯣ, ꯑꯩ ꯆꯪꯉꯒꯦ, ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯊꯣꯏꯕꯤ: ꯆꯪꯉꯣ꯫ ꯁꯅꯥꯍꯜ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯉꯁꯥꯏ ꯃꯈꯩ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯝꯕ ꯃꯤꯠꯀꯤ ꯄꯤꯗꯣ ꯆꯤꯟꯊꯕ ꯍꯧꯔꯛꯂꯦ, ꯃꯈꯨꯠꯅ ꯃꯆꯤꯟ ꯃꯦꯜꯂꯒ ꯄꯦꯟꯅ ꯀꯞꯆꯩ꯫ ꯗꯥꯁꯅꯥ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯕꯨꯗꯤ ꯃꯔꯤꯔꯛꯇ ꯂꯪꯁꯤꯟꯕꯤꯔꯝꯂꯦ, ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡꯕ ꯒꯨꯂꯥꯞꯁꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯕ ꯐꯪꯗ꯭ꯔꯦꯀꯣ꯫ ꯊꯣꯏꯕꯤ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯅꯥꯍꯜꯒ ꯗꯣꯂꯤꯒ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯗꯣꯂꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯁꯅꯥꯍꯜꯅ ꯌꯥꯗꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯃꯥꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯒꯤ ꯃꯃꯥꯒꯁꯨ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯗꯣꯂꯤꯅꯗꯤ ꯁꯅꯥꯍꯜꯕꯨ ꯅꯨꯡꯁꯤꯔꯨꯕ ꯂꯩꯇꯦ, ꯑꯣꯏꯖꯕ ꯈꯔ ꯐꯪꯅꯕ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤ꯫ ꯗꯣꯂꯤꯒ ꯏꯆꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯗꯣꯂꯤ: ꯗꯥ ꯗꯤꯄꯛꯅ ꯂꯨꯄꯥ 10,000 ꯄꯤꯗꯕ ꯌꯥꯗꯦꯅ ꯀꯟꯅ ꯍꯥꯏꯔꯤ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ, ꯅꯪꯒꯤ ꯂꯩꯒꯗ꯭ꯔꯣ? ꯏꯆꯟ: ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩꯗꯣꯏꯅꯣ, ꯂꯩꯇꯦ꯫ ꯗꯣꯂꯤ: ꯏꯃꯥꯗꯒꯤ ꯂꯧꯃꯟꯗꯅ ꯄꯤꯌꯨ ꯌꯥꯔꯛꯑꯔꯣꯏ꯫ ꯏꯆꯟ: ꯀꯩꯒꯤꯅꯣ ꯃꯥꯅ ꯄꯩꯁꯥꯗ ꯄꯪꯍꯥꯏ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯗꯤ ꯆꯤꯡꯅꯩꯀꯣ, ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯒꯨꯂꯤ ꯆꯥꯕ ꯉꯥꯛꯇꯅꯤꯀꯣ꯫ ꯗꯣꯂꯤ: ꯆꯠꯂꯣꯍꯦ, ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ, ꯃꯥ ꯍꯟꯗꯛ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯤ, ꯑꯗꯨꯒꯤꯅꯤ꯫ ꯏꯆꯟ: ꯐꯔꯦꯅꯦ, ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯄꯤꯗꯣꯏꯅꯣ? ꯗꯣꯂꯤ: ꯑꯗꯨꯅꯤ ꯈꯜꯂꯤꯁꯦ, ꯑꯣ, ꯂꯩꯔꯦ, ꯒꯨꯗ ꯑꯥꯏꯗꯤꯌꯥ, ꯄꯥꯈꯪ ꯑꯄꯠꯄꯗꯣ ꯑꯗꯨꯗꯩ ꯂꯧꯔꯒꯦ꯫ ꯏꯆꯟ: ꯑꯁ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯕ, ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ, ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯕꯁꯨ ꯃꯥꯜꯂꯦ꯫ ꯗꯣꯂꯤ: ꯇꯥꯅꯤꯡꯗꯦꯍꯦ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ, ꯑꯩ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯒꯦ꯫ ꯗꯣꯂꯤ ꯁꯅꯥꯍꯜꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯑꯦ꯫ ꯁꯅꯥꯍꯜ: ꯍꯜꯂꯣ꯫ ꯗꯣꯂꯤ: ꯗꯗꯥ꯫ ꯁꯅꯥꯍꯜ: ꯍꯥꯎꯅꯦ ꯅꯨꯡꯁꯤꯕꯤ, ꯅꯪꯅ ꯗꯗꯥ ꯀꯧꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯗꯣꯂꯤ: ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯕꯔꯣ ꯗꯗꯥ? ꯁꯅꯥꯍꯜ: ꯑꯁꯦꯡꯕꯒꯤꯅꯦ꯫ ꯗꯣꯂꯤ: ꯑꯩꯁꯨ ꯗꯗꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯍꯟꯗꯛꯇꯤ ꯌꯥꯝꯅꯁꯨ ꯎꯅꯤꯡꯉꯦ, ꯑꯝꯇ ꯎꯅꯁꯤꯗꯅ꯫ ꯁꯅꯥꯍꯜ: ꯎꯅꯕꯒꯤ ꯋꯥꯗꯤ ꯑꯩꯅ ꯍꯦꯟꯅ ꯎꯅꯤꯡꯂꯤꯕꯅꯤ, ꯌꯥꯕꯤꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯉꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯗꯣꯂꯤ: ꯂꯥꯛꯂꯤꯕ ꯁꯟꯗꯦꯁꯦ ꯁꯤꯗ ꯎꯅꯔꯁꯦ, ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯕ, ꯌꯥꯕꯤꯔꯣꯏꯗ꯭ꯔꯣ? ꯁꯅꯥꯍꯜ: ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯑꯩꯅ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕꯣ? ꯍꯥꯏꯌꯨ, ꯀꯩ ꯋꯥꯅꯣ? ꯗꯣꯂꯤ: ꯎꯅꯕ ꯂꯥꯛꯄꯗꯣ ꯂꯨꯄꯥ 10,000 ꯈꯛꯇ ꯄꯨꯕꯤꯔꯛꯑꯣ꯫ ꯁꯅꯥꯍꯜ: ꯍꯥ, 10,000? ꯗꯣꯂꯤ: ꯀꯩꯅꯣ 10,000 ꯈꯛ ꯍꯥꯏꯕꯗ ꯈꯪꯂꯤꯗꯨꯕꯣ? ꯁꯅꯥꯍꯜ: ꯈꯪꯕ ꯅꯠꯇꯦꯍꯦ, ꯑꯗꯨꯅ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯗꯣꯂꯤ: ꯌꯥꯔꯦ꯫ ꯁꯅꯥꯍꯜ: ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯄꯤꯔꯣꯏ? ꯗꯣꯂꯤ: ꯊꯦꯡꯛꯌꯨ, ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯗꯗꯥꯁꯦ, ꯑꯗꯣ ꯑꯩ ꯏꯃꯥꯅ ꯀꯧꯔꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯀꯣ꯫ ꯁꯅꯥꯍꯜ: ꯍꯣꯏ, ꯊꯝꯃꯣ꯫ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ꯫ ꯁꯅꯥꯍꯜ ꯃꯊꯥ ꯁꯥꯔꯦ, ꯀꯅꯥꯗꯒꯤ ꯂꯧꯁꯤꯒꯦ ꯈꯜꯂꯦ, ꯀꯗꯥꯏꯗ ꯇꯥꯏ? ꯊꯣꯏꯕꯤꯗ ꯇꯥꯏ꯫ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯦ꯫ ꯊꯣꯏꯕꯤ: ꯍꯜꯂꯣ꯫ ꯁꯅꯥꯍꯜ: ꯊꯣꯏꯕꯤ, ꯑꯩ ꯍꯟꯗꯛꯁꯦ ꯃꯊꯥ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ, ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯔꯛꯏꯅꯦ꯫ ꯊꯣꯏꯕꯤ: ꯍꯥꯏꯌꯨ ꯗꯥꯁꯅꯥ, ꯀꯩ ꯋꯥꯅꯣ? ꯁꯅꯥꯍꯜ: ꯑꯩꯁꯦ ꯍꯥꯏꯃꯟꯗꯅ
ꯏꯀꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯦ꯫ ꯊꯣꯏꯕꯤ: ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯗꯥꯁꯅꯥ꯫ ꯁꯅꯥꯍꯜ: 10,000 ꯈꯛꯇ ꯄꯨꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯊꯣꯏꯕꯤ: ꯗꯥꯁꯅꯥ, ꯑꯩꯒꯤ ꯈꯨꯠꯇꯗꯤ 10 ꯁꯨꯅ ꯂꯩꯇꯦ꯫ ꯍꯌꯦꯡ ꯑꯦꯀꯥꯎꯟꯗꯒꯤ ꯂꯧꯊꯣꯛꯑꯒ ꯑꯉꯥꯡ ꯑꯃ ꯊꯥꯔꯛꯀꯦ꯫ ꯁꯅꯥꯍꯜ: ꯅꯪ ꯑꯗꯨꯝ ꯂꯥꯛꯑꯣ ꯀꯩꯅꯣ꯫ ꯊꯣꯏꯕꯤ: ꯑꯩ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅꯅꯦ꯫ ꯁꯅꯥꯍꯜ: ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯤꯔꯣ? ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯀꯦ꯫ ꯊꯣꯏꯕꯤ: ꯂꯥꯛꯀꯅꯨ, ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ, ꯀꯣꯛ ꯈꯔ ꯆꯤꯛꯄꯗꯅꯤ꯫ ꯁꯅꯥꯍꯜ: ꯊꯣꯏꯕꯤ, ꯑꯩꯁꯦ ꯅꯪꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯦ꯫ ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯂꯃꯟꯁꯦ ꯁꯤꯡꯕ ꯉꯝꯒꯅꯤ? ꯊꯣꯏꯕꯤ ꯑꯃꯨꯛ ꯃꯤꯠꯀꯤ ꯄꯤ ꯆꯤꯟꯊꯔꯛꯑꯦ꯫ ꯀꯞꯅꯤꯡꯕꯕꯨ ꯈꯥꯡꯂꯒ ꯍꯥꯏꯔꯛꯑꯦ: ꯗꯥꯁꯅꯥ, ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦꯅꯦ꯫ ꯑꯩꯗꯤ ꯂꯃꯟꯒꯤ ꯋꯥꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ꯫ ꯁꯅꯥꯍꯜ: ꯃꯊꯪ ꯊꯥꯗ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯐꯪꯗꯣꯏꯅꯦ, ꯑꯗꯨꯗ ꯁꯣꯏꯗꯅ ꯄꯤꯕꯤꯅꯤꯗ꯫ ꯊꯣꯏꯕꯤ: ꯁꯦꯟꯗꯣꯏ ꯍꯥꯞꯄ ꯀꯥꯎꯅꯤꯀꯣ꯫ ꯁꯅꯥꯍꯜ: ꯀꯥꯎꯔꯣꯏꯗ, ꯍꯥꯞꯄꯤꯗꯣꯏꯅꯦ꯫ ꯐꯔꯦ ꯑꯗꯣ ꯊꯝꯂꯒꯦꯀꯣ꯫ ꯊꯣꯏꯕꯤ: ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯣꯟꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯑꯃꯨꯛ ꯀꯞꯆꯩ꯫ ꯗꯥꯁꯅꯥ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯑꯩ ꯗꯥꯁꯅꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ꯫ ꯗꯥꯁꯅꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯖꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯈꯟꯖꯔꯒꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯗꯣꯂꯤꯒꯤ ꯁꯦꯟꯐꯝꯗꯨꯁꯨ ꯁꯅꯥꯍꯜꯅ ꯊꯣꯏꯕꯤꯗꯒꯤ ꯂꯧꯔꯒ ꯄꯤꯈ꯭ꯔꯦ꯫ ꯅꯣꯡꯃ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯀꯕꯤꯇꯥꯅ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯀꯕꯤꯇꯥ: ꯗꯥꯁꯅꯥ꯫ ꯁꯅꯥꯍꯜ: ꯀꯕꯤꯇꯥ, ꯀꯥꯏ ꯆꯠꯂꯨꯏꯕ ꯅꯪꯗꯤ? ꯀꯕꯤꯇꯥ: ꯁꯤꯗ ꯂꯥꯛꯏꯅꯦ꯫ ꯏꯅꯦꯗꯤ ꯂꯩꯇ꯭ꯔꯣ? ꯁꯅꯥꯍꯜ: ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ꯫ ꯀꯕꯤꯇꯥ: ꯑꯗꯨ ꯗꯥꯁꯅꯥ, ꯊꯣꯏꯕꯤꯅ ꯍꯟꯗꯛ ꯅꯥꯔꯤꯗꯣ ꯑꯗꯨꯒꯤ ꯃꯔꯝ ꯈꯪꯕ꯭ꯔꯣ? ꯁꯅꯥꯍꯜ: ꯀꯩꯅꯣꯅꯦ, ꯅꯥꯕꯕꯨ ꯃꯔꯝ ꯂꯩꯅꯕ꯭ꯔꯣ? ꯀꯕꯤꯇꯥ: ꯂꯩ, ꯗꯥꯁꯅꯥꯒꯤ ꯋꯥꯈꯜꯗꯅꯤ꯫ ꯁꯅꯥꯍꯜ: ꯀꯔꯤ? ꯀꯃꯥꯏꯅ? ꯀꯕꯤꯇꯥ: ꯊꯣꯏꯕꯤꯅ ꯗꯥꯁꯅꯥꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯤ, ꯅꯨꯡꯁꯤꯖꯕꯅꯤ꯫ ꯁꯅꯥꯍꯜ: ꯊꯣꯏꯕꯤꯅꯕꯣ? ꯀꯕꯤꯇꯥ: ꯗꯥꯁꯅꯥꯅ ꯍꯟꯗꯛ ꯏꯝꯐꯥꯜ ꯅꯨꯄꯤ ꯑꯃ ꯀꯣꯏꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯂꯨꯗꯦ꯫ ꯃꯥꯒꯤ ꯗꯥꯏꯔꯤ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯗ ꯑꯩꯅ ꯂꯣꯟꯅ ꯄꯥꯔꯨꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯑꯗꯣ ꯆꯠꯂꯒꯦ꯫ ꯑꯗꯣ ꯁꯤ ꯍꯥꯏꯒꯦꯅ ꯁꯨꯝ ꯆꯪꯉꯛꯄꯅꯤ꯫ ꯀꯕꯤꯇꯥ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯍꯜ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯅꯥꯍꯜ ꯊꯣꯏꯕꯤꯗ ꯀꯣꯜ ꯇꯧꯏ꯫ ꯊꯣꯏꯕꯤ: ꯍꯜꯂꯣ꯫ ꯁꯅꯥꯍꯜ: ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯅꯪ ꯊꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯅꯪꯕꯨ ꯉꯥꯏꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯐꯠ ꯀꯛꯈꯤ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜ: ꯀꯩꯅꯣ ꯅꯨꯡꯗꯥꯡꯗ ꯊꯣꯔꯛꯑꯣ ꯍꯥꯏꯁꯤꯕꯣ? ꯗꯥꯁꯅꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯑꯕ ꯖꯥꯠꯂꯥ? ꯆꯦꯜꯂꯁꯤꯒ ꯍꯥꯏꯔꯛꯇꯣꯏ ꯖꯥꯠꯂꯥ? ꯗꯥꯁꯅꯥ, ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯕ꯭ꯔꯥ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯇꯞꯅ ꯊꯣꯔꯛꯑꯦ꯫ ꯁꯅꯥꯍꯜ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ: ꯗꯥꯁꯅꯥ꯫ ꯁꯅꯥꯍꯜ: ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯊꯣꯏꯕꯤ: ꯗꯥꯁꯅꯥ, ꯑꯩꯅ ꯀꯔꯤ? ꯁꯅꯥꯍꯜ: ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩꯅ ꯅꯪꯕꯨ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯑꯃꯒꯨꯝ ꯌꯥꯝꯅ ꯐꯅ, ꯌꯥꯝ ꯆꯝꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜ꯫ ꯅꯪꯅ ꯅꯍꯥꯟꯈꯩ ꯑꯩꯅ ꯁꯦꯜ ꯍꯪꯕꯒ ꯄꯤꯔꯤꯗꯨꯗꯤ ꯅꯪꯗꯤ ꯑꯪꯀ ꯑꯃ ꯅꯊꯟꯗ ꯍꯣꯠꯂꯤꯕꯣꯏꯔꯦ ꯍꯥ? ꯊꯣꯏꯕꯤ ꯀꯩꯁꯨ ꯈꯨꯝꯗꯦ, ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯃꯄꯤꯁꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯑꯦ꯫ ꯁꯅꯥꯍꯜꯅ ꯃꯈꯥ ꯇꯥꯔꯛꯏ: ꯈꯨꯝꯃꯨꯅꯦ ꯅꯆꯜꯗꯣ, ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯁꯦꯜ ꯈꯔ ꯂꯧꯋꯦꯅ, ꯑꯗꯨꯅ ꯌꯥꯔꯅꯤꯅꯦ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯗꯣ ꯍꯥ? ꯅꯠꯇ꯭ꯔꯣ? ꯁꯦ 10,000 ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯧꯔꯤꯁꯦ꯫ ꯃꯆꯤꯠ ꯃꯆꯤꯠ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯃꯁꯤꯡꯗꯣ ꯐꯖꯅ ꯄꯥꯔꯒ ꯍꯥꯏꯔꯛꯎ꯫ ꯑꯋꯥꯠꯄꯗꯣ ꯑꯃꯨꯛ ꯍꯥꯞꯄꯛꯀꯦ꯫ ꯏꯕꯦꯝꯃ, ꯑꯩꯗꯤ ꯅꯪꯁꯦ ꯀꯤꯕꯨ ꯀꯤꯔꯦꯅꯦ꯫ ꯅꯁꯛꯇ ꯊꯤꯕꯗ ꯅꯠꯇꯦ, ꯄꯨꯛꯆꯦꯜꯁꯨ ꯈꯣꯏꯔꯝꯃꯤꯅꯦ ꯍꯥ? ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜꯗꯣ ꯇꯁꯦꯡꯅ ꯑꯩ ꯍꯪꯒꯣꯏꯕ ꯄꯣꯛꯏ꯫ ꯑꯁ, ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯌꯥꯝꯅ ꯋꯥꯔꯧꯅ ꯁꯅꯥꯍꯜꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯍꯧꯏ꯫ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯏ꯫ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯝꯊꯔꯒ ꯃꯃꯥꯏ ꯈꯨꯝꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯈꯤ꯫ ꯗꯥꯁꯅꯥ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤꯀꯣ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯆꯩꯔꯤꯕ, ꯑꯁꯨꯛ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯕ꯫ ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ꯫ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯍꯥꯠꯄꯅꯤ, ꯑꯩꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯍꯥꯠꯄꯤꯕꯅꯤ꯫ ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ, ꯑꯩ ꯁꯤꯅꯤꯡꯉꯦ꯫ ꯐꯔꯦ ꯗꯥꯁꯅꯥ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒꯤ ꯁꯛꯁꯦ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤ ꯃꯅꯝꯃ ꯑꯍꯜꯒꯤ ꯔꯨꯝꯗ ꯂꯥꯛꯏ꯫ ꯊꯣꯏꯕꯤ: ꯏꯅꯝꯃ꯫ ꯃꯅꯝꯃ: ꯍꯥꯎ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯊꯣꯏꯕꯤ: ꯑꯩ ꯇꯃꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯇꯃꯣꯆꯧꯗ ꯇꯤꯀꯦꯠ ꯑꯝꯇ ꯀꯛꯄꯤꯔꯛꯑꯣ ꯍꯥꯏꯌꯨ, ꯉꯁꯤ ꯍꯌꯦꯡꯒꯤ꯫ ꯃꯅꯝꯃ: ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯨꯅ? ꯊꯣꯏꯕꯤ:
Kaino inama aisu leshabine lam koiningabbu mafam matam laibro manama hoine hoine nangdi chatpu chatene aikoine lesharingedadi yam chatkraponi ne hoi hoi ai haige noigi tamo chawda thoibi Bangalore da chatkre mana chalamdaida chithi ama iduna Sanahalgi mama da pirami Sanahalgi mama ibungo amukai chatuino yumgi makhada ngayakta leite da ko nangse Sanahal thabak ama chatlubani mamana se thoibi do Bangalore da mabung yai madugi manakta ngasi chatkre mana si nangonda piyu haiduna pirambani Sanahal kaino dubo mama mana hainingba wa khara nang unadre na cheda iraga pirambani ne Sanahal as kai kana dabada mama haima kainige sidi se nangi lairi khara lairi sigi marakta yapamage ko thoibi ki chithi do Sanahal na adumak pa khitre matamdi asum hauki thoibi su laitrabani na Sanahal Dolly gi chakri inna bohonabada awaba mo oirami Sanahal haujik nisha saba mi amagum phajana nisha sure imung dasu sel amata tungba ngamdre mama ga su khatnabada loire matamdi kana su ngai bide chahi ahum hau kijinkhre somdana Dolly ge khangnaba Dipakna Dolly nupa ama koi haibagi pau phanglami moi ani wari sanari Dipak asukoi base nangna lotli bani ne ha Dolly lotpana teba Dipak lotpana tradi kaino ha nang mana aingondagi hena nungsire natro Dolly karai dagi noda madi hazmola oina aina sum saba tumnaba zabane aigi nuksibadi nang khaktani Dipak adudi nang aise mangonda nangi boyfriend ne utpa ngamgadra Dolly why not yamna laiba pone aduna bu fare aingonda su sayna danaba Dipak fare Valentine day numit tani haidai hantak lakadriba Valentine numisida handokadaban aiga loinana yaiko Dolly hoi ado mana numitu da pirakpa khudop tudi nangna laukhri dudi Dipak o adu magira fare imanabada thambani ayamu handorake Dolly hoi adu oiradi yare somda Sanahaldi Valentine day numisi makoi anigi anniversary ni haiduna gift ka leiradana semkhre Dolly ne call tawraktana Valentine day asida unasi haire Sanahal yamna harauna unaba chatli soroki matai da leptuna leringai nakandagi gari ama khamlai Sanahal yengthuklui Dolly oirami nupa amasu yaurami Doni Sanahal gi manakta changsilli Sanahal kanano nupasina Dolly aigi boyfriend ne Sanahal ha Dolly da Sanahal warobinu aina nangbu matam khara mangankhre ai maga nungsinariye kuire nungsinaba chahi 3 muk sure ngasidagi aigi wakal thadokpiro aigi number su kakpiro se sina aigi khutta nangna sibikiba khudoptune ai chatlukige Sanahal Dolly ngai kho aigi wase amta tako Dolly Sanahal na kaujabatani Dolly hanna phau yenglamdana chatkhre Sanahal angaubagum pairiba pihaudraba giptusu thadokte khudoptusu chena pairi makhongna puba maikeida mangduna chatli John su gari thauraga lai Sanahal lamna ure Jol Sanahal gi manakta gari do khamle John kai chatluino Sanahal Jol da yenglai wadi ngangde Jol na Sanahal gi mataududa gari degi kumthare John bai kai dorege nangbo Sanahal bai John da kolaga makol thongna kaplai John kai dorege haibani nangbo se kakkono kai dorege haira oba Sanahal Dolly do John Dolly kai dorege Sanahal Dolly do John Dolly kai dorege haibani Sanahal chatkre John ha kadaida Sanahal magi nuksinaba nupa lairame aduga chatkre aibu punsigi oina mirai birame John bye Sanahal ma yamna phatte aina dimabu thamoi sengna nusijabani mana de aibu namthak tobu oirame ai yam pen de bye John phare se lambi sida phajade akhoi da changlurasi ai nangbu horen thillage lao John na Sanahal bu makoi gi yumda purae John bye nang saudi saunu nangna tawrise thoibi gi papni thoibi do mana Bangalore da chatlamdai da ai gi nakta laami nangna su yamna thina chabirakpa male ma yamna kapami diary ama su sinarami Sanahal
ꯚꯥꯏ ꯑꯩ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯂꯦꯞꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯏꯁꯥꯅ ꯈꯪꯗ꯭ꯔꯦ ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯚꯥꯏ ꯖꯣꯟ ꯇꯥꯅꯤꯡꯗꯦꯍꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯍꯟꯊꯒꯅꯨ ꯊꯣꯏꯕꯤꯗꯣ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯔꯦ ꯍꯥꯏꯉꯣ ꯀꯨꯆꯨꯒꯁꯦ ꯉꯧꯔꯣꯛ ꯉꯧꯔꯦ ꯍꯥꯏ ꯃꯌꯥ ꯆꯧꯕꯒꯗꯣ ꯐꯔꯦ ꯍꯥꯏꯌꯦ ꯈꯨꯐꯖ ꯑꯃ ꯇꯧꯔꯦ ꯍꯥꯏꯉꯣ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯑꯩꯗꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯕꯣ ꯁꯅꯥꯍꯜ ꯐꯖꯔꯦꯕꯨꯗꯤ ꯍꯥꯏꯅꯕꯅꯤ ꯑꯁ ꯑꯩ ꯃꯗꯨꯒ ꯈꯜꯂꯨꯗꯦꯗ ꯖꯣꯟ ꯌꯦꯡꯅꯤꯡꯕ ꯄꯣꯛꯅꯕ ꯑꯩ ꯍꯥꯏꯒꯦꯁꯦ ꯗꯥꯏꯔꯤꯁꯦ ꯅꯪ ꯅꯌꯨꯝꯗ ꯄꯥꯔꯨꯔꯣ ꯑꯗꯨꯒ ꯈꯤꯇꯪ ꯈꯤꯇꯪ ꯁꯨꯝ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯀꯅꯤ ꯁꯅꯥꯍꯜ ꯃꯌꯨꯝꯗ ꯍꯜꯂꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯥꯒꯤ ꯀꯥꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯇꯦ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯒꯅꯤ ꯈꯪꯗ꯭ꯔꯦ ꯋꯥꯁꯨ ꯉꯥꯡꯗꯦ ꯃꯥꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗꯣ ꯃꯃꯥꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯆꯦꯛ ꯁꯨꯕ ꯆꯠꯄ ꯃꯤ ꯈꯔꯒ ꯊꯕꯛ ꯁꯨꯕ ꯆꯠꯍꯜꯂꯝꯃꯤ ꯁꯅꯥꯍꯜꯁꯨ ꯌꯥꯗꯕ ꯇꯧꯗꯦ ꯃꯇꯝ ꯈꯔ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯁꯅꯥꯍꯜꯒꯤ ꯃꯪꯂꯥꯟꯗ ꯊꯣꯏꯕꯤꯕꯨ ꯎꯔꯝꯃꯤ ꯁꯅꯥꯍꯜ ꯃꯤꯀꯞ ꯊꯣꯔꯛꯑꯦ ꯐꯅ ꯀꯨꯏꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯖꯣꯟꯅ ꯄꯤꯔꯛꯈꯤꯕ ꯊꯣꯏꯕꯤꯒꯤ ꯗꯥꯏꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯒꯠꯇꯨꯅ ꯗꯥꯏꯔꯤꯗꯣ ꯊꯤꯔꯨꯔꯦ ꯑꯗꯨꯒ ꯄꯥꯕ ꯍꯧꯔꯝꯃꯤ ꯁꯨꯝ ꯄꯥꯔꯛꯄꯗꯒꯤ ꯁꯅꯥꯍꯜꯒꯤ ꯊꯃꯣꯏꯗꯣ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯦ ꯃꯤꯠꯇ ꯄꯤꯁꯨ ꯃꯊꯟꯇ ꯆꯤꯟꯊꯔꯛꯏ ꯗꯥꯏꯔꯤꯗꯨ ꯄꯥꯕ ꯂꯣꯏꯔꯦ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯊꯣꯏꯕꯤꯅ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥꯗ ꯄꯤꯔꯝꯕ ꯆꯤꯊꯤꯗꯨ ꯑꯗꯨ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯨꯔꯦ ꯂꯥꯏꯔꯤꯛ ꯑꯃꯅ ꯅꯜꯂꯒ ꯂꯩꯔꯝꯕꯗꯨ ꯆꯤꯊꯤꯗꯨ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯏꯟꯚꯦꯂꯞꯇꯨ ꯍꯦꯛ ꯍꯥꯡꯂꯨꯕꯗ ꯑꯀꯪꯕ ꯆꯣꯏꯖꯥꯏꯅꯔꯕ ꯒꯨꯂꯥꯞ ꯑꯃ ꯇꯥꯔꯛꯏ ꯁꯅꯥꯍꯜ ꯒꯨꯂꯥꯞꯇꯨ ꯈꯨꯟꯒꯠꯂꯦ ꯑꯗꯨꯒ ꯆꯤꯊꯤꯗꯨ ꯄꯥꯕ ꯍꯧꯏ ꯗꯥꯁꯅꯥ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯗꯥꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯤꯅ ꯑꯩꯒꯤ ꯑꯆꯧꯕ ꯏꯔꯥꯜ ꯑꯣꯏꯔꯝꯂꯦ ꯑꯩ ꯗꯥꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯔꯣꯏ ꯑꯩ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯂꯕꯅꯤ ꯗꯥꯁꯅꯥꯅ ꯎꯗꯅꯕ ꯗꯥꯁꯅꯥ ꯍꯔꯥꯎꯅ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯈꯤꯕ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯩꯆꯥꯛ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯒ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯕꯨ ꯀꯧꯊꯣꯛꯂꯒ ꯆꯩꯕꯤꯈꯤꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯗꯥꯁꯅꯥꯅ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯍꯥꯠꯄꯤꯈ꯭ꯔꯕꯅꯤ ꯐꯔꯦ ꯗꯥꯁꯅꯥ ꯄꯨꯝꯅꯃꯛꯁꯦ ꯗꯥꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯩꯅ ꯗꯥꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯔꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯗꯥꯁꯅꯥꯕꯨ ꯑꯩꯒꯤ ꯍꯦꯛ ꯏꯕꯨꯡꯃꯛꯅꯤ ꯈꯟꯖꯔꯒꯦꯀꯣ ꯗꯥꯁꯅꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯗꯥꯁꯅꯥꯒꯤ ꯅꯆꯜ ꯂꯦꯝꯐꯨ ꯁꯅꯥꯍꯜ ꯆꯤꯊꯤꯁꯦ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯅꯣꯡ ꯉꯥꯜꯂꯝꯃꯦ ꯁꯅꯥꯍꯜ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤꯕꯨ ꯈꯨꯗꯛꯁꯤꯗ ꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯊꯣꯏꯕꯤꯒꯤ ꯍꯥꯟꯅ ꯌꯥꯎꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯨꯏ ꯑꯗꯨꯕꯨ ꯆꯠꯇ꯭ꯔꯦ ꯁꯅꯥꯍꯜꯒꯤ ꯊꯃꯣꯏ ꯉꯁꯤꯗꯤ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯦ ꯗꯣꯂꯤ ꯀꯥꯏꯅꯕ ꯐꯥꯎ ꯑꯁꯨꯝꯅ ꯇꯧꯈꯤꯗꯦ ꯉꯁꯤ ꯃꯁꯥꯗꯣ ꯊꯣꯏꯕꯤꯕꯨ ꯎꯅꯤꯡꯕꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯦ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯀꯕꯤꯇꯥ ꯍꯣꯏꯗ ꯁꯅꯥꯍꯜ ꯂꯥꯛꯏ ꯁꯅꯥꯍꯜ ꯀꯕꯤꯇꯥ 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 ꯗꯥꯁꯅꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛꯁꯤꯗ ꯁꯅꯥꯍꯜ ꯅꯣꯏꯗ ꯂꯥꯛꯏꯅꯦ ꯀꯕꯤꯇꯥ ꯀꯩ ꯂꯩꯔꯒꯦ ꯗꯥꯁꯅꯥ ꯁꯅꯥꯍꯜ ꯊꯣꯏꯕꯤꯗꯣ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕ ꯀꯕꯤꯇꯥ ꯐꯥꯎꯅꯗꯤꯌꯦ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯆꯠꯇ꯭ꯔꯕꯅꯦ ꯑꯗꯣ ꯃꯥ ꯍꯟꯗꯛ ꯊꯣꯔꯛꯑꯅꯤ ꯍꯥꯏꯗꯥꯏꯅꯦ ꯁꯅꯥꯍꯜ ꯃꯥꯕꯨ ꯊꯣꯔꯛꯑꯅꯤ ꯍꯥꯏꯕ ꯀꯕꯤꯇꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14ꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤ ꯁꯅꯥꯍꯜ ꯃꯥ ꯂꯨꯍꯣꯡꯗꯣꯔꯕ ꯀꯕꯤꯇꯥ ꯍꯣꯏ ꯍꯣꯡꯗꯣꯔꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯅꯠꯇꯦ ꯃꯃꯥ ꯍꯣꯏꯅ ꯁꯤꯟꯕꯅꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯍꯪꯂꯝꯃꯤ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯍꯣꯏꯒꯤ ꯃꯥꯏ ꯉꯥꯛꯈꯤꯕꯅꯤ ꯁꯅꯥꯍꯜ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯀꯥ ꯌꯧꯔꯦ ꯁꯅꯥꯍꯜ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯊꯟꯇ ꯆꯣꯏꯔꯣꯟ ꯂꯣꯜꯂꯤ ꯊꯣꯏꯕꯤ ꯅꯪ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯗꯥꯁꯅꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪ ꯂꯨꯍꯣꯡꯒꯅꯨ ꯊꯣꯏꯕꯤ ꯅꯐꯝꯗ ꯗꯥꯁꯅꯥ ꯌꯥꯝꯅ ꯂꯥꯜꯂꯦ ꯁꯅꯥꯍꯜ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯦ ꯅꯨꯃꯤꯠꯁꯤꯃ ꯃꯥ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯄꯦꯟꯅ ꯀꯞꯆꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯊꯣꯔꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯁꯅꯥꯍꯜ ꯇꯥꯔꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯃꯄꯥꯜ ꯊꯣꯛꯇꯅ ꯂꯩꯈꯤꯕꯅ ꯎꯖꯕꯗꯤ ꯐꯪꯗ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯔꯝꯂꯒ ꯁꯅꯥꯍꯜꯒꯤ ꯌꯨꯝꯗ ꯆꯦꯜꯂꯛꯏ ꯁꯅꯥꯍꯜ ꯃꯥꯒꯤ ꯀꯥꯗ ꯊꯣꯏꯕꯤꯅ ꯄꯤꯔꯝꯕ ꯑꯀꯪꯕ ꯆꯣꯏꯖꯥꯏꯅꯔꯕ ꯒꯨꯂꯥꯞ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯖꯤꯟꯗꯒꯤ ꯊꯣꯏꯕꯤꯅ ꯇꯞꯅ ꯀꯧꯔꯛꯏ ꯊꯣꯏꯕꯤ ꯗꯥꯁꯅꯥ ꯁꯅꯥꯍꯜ ꯌꯦꯡꯊꯣꯔꯛꯏ ꯊꯣꯏꯕꯤ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯗꯥꯁꯅꯥ ꯀꯞꯂꯒ ꯁꯅꯥꯍꯜ ꯊꯣꯏꯕꯤ ꯎꯕꯗ ꯃꯄꯤ ꯆꯤꯟꯊꯔꯛꯏ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯊꯣꯏꯕꯤ ꯗꯥꯁꯅꯥ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯦ ꯁꯅꯥꯍꯜ ꯊꯣꯏꯕꯤ ꯅꯪ ꯂꯨꯍꯣꯡꯒꯅꯨ ꯗꯥꯁꯅꯥ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯗꯥꯁꯅꯥ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯦ ꯑꯩꯅ ꯗꯥꯁꯅꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ
ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯊꯧꯅꯥꯗꯣ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ ꯃꯆꯤꯟ ꯃꯦꯜꯂꯒ ꯀꯞꯄꯤ ꯁꯅꯥꯍꯜ ꯑꯩꯁꯦ ꯃꯤ ꯅꯠꯇꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯅꯤ ꯃꯤꯒꯤ ꯇꯧꯕꯤꯃꯜꯁꯨ ꯈꯪꯗꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯨ ꯃꯁꯛ ꯈꯪꯗꯕ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯤ ꯑꯩꯗꯤ ꯊꯣꯏꯕꯤ ꯗꯥꯁꯅꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯅ ꯗꯥꯁꯅꯥꯕꯨ ꯐꯠꯇꯅ ꯈꯟꯈꯤꯕ ꯂꯩꯇꯤꯌꯦ ꯑꯩꯅ ꯉꯁꯤ ꯗꯥꯁꯅꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯉꯁꯤꯁꯦ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯅꯤ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯗꯥꯁꯅꯥꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯃꯝ ꯄꯤꯕꯗꯣ ꯉꯁꯤꯗꯤ ꯑꯉꯧꯕ ꯃꯆꯨ ꯑꯣꯏꯅ ꯄꯤꯒꯦꯅ ꯂꯥꯛꯄꯅꯤ ꯗꯥꯁꯅꯥ ꯑꯩꯅ ꯉꯁꯤ ꯄꯤꯔꯤꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯁꯤꯅ ꯑꯩꯅ ꯗꯥꯁꯅꯥꯕु ꯆꯝꯅ ꯏꯕꯨꯡ ꯑꯃꯒꯨꯝ ꯈꯜꯂꯦ ꯍꯥꯏꯕꯗꯣ ꯊꯥꯖꯕꯤꯌꯨꯀꯣ ꯁꯅꯥꯍꯜ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯀꯞꯄ ꯈꯪꯖꯩ ꯑꯗꯨꯕꯨ ꯀꯞꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯗ ꯁꯅꯥꯍꯜꯁꯨ ꯀꯞꯂꯤ ꯊꯣꯏꯕꯤ ꯗꯥꯁꯅꯥ ꯅꯆꯜꯒꯤꯗꯃꯛꯇꯗꯤ ꯈꯨꯗꯣꯜ ꯑꯃꯠꯇ ꯄꯤꯕꯤꯔꯔꯣꯏꯗ꯭ꯔꯥ ꯁꯅꯥꯍꯜ ꯊꯣꯏꯕꯤ ꯑꯩꯅ ꯂꯥꯏꯔꯕ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏꯔꯨꯕꯅ ꯅꯐꯝꯗ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯁꯦ ꯑꯩꯅ ꯅꯐꯝꯗꯒꯤ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯂꯧꯕꯤꯈꯤꯕ ꯈꯨꯗꯣꯞꯇꯨꯅꯤ ꯅꯪꯒꯤ ꯈꯨꯠꯇꯨꯗ ꯑꯩ ꯑꯃꯨꯛ ꯁꯤꯕꯤꯔꯒꯦ ꯃꯁꯤ ꯅꯠꯇꯅ ꯑꯩ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯀꯞꯂꯤ ꯈꯨꯗꯣꯞꯇꯣ ꯊꯣꯏꯕꯤꯒꯤ ꯈꯨꯠꯇ ꯁꯤꯕꯤꯔꯦ ꯊꯣꯏꯕꯤ ꯗꯥꯁꯅꯥ ꯑꯩ ꯆꯠꯂꯒꯦ ꯑꯩꯕꯨ ꯅꯆꯜꯃꯛꯅꯤ ꯈꯟꯅ ꯌꯥꯏꯐꯃꯪꯒꯣꯜ ꯄꯤꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯅ ꯁꯅꯥꯍꯜꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ ꯁꯅꯥꯍꯜꯅ ꯈꯨꯠꯂꯩ ꯊꯨꯅ ꯊꯣꯏꯕꯤꯕꯨ ꯍꯧꯒꯠꯄꯤ ꯁꯅꯥꯍꯜ ꯑꯉꯥꯎꯕꯤ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨꯁꯦ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯏꯆꯜꯃꯛꯅꯤ ꯈꯜꯂꯒꯦ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯜꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯀꯞꯄꯤ ꯊꯣꯏꯕꯤꯁꯨ ꯀꯞꯂꯒ ꯆꯦꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯅꯥꯍꯜꯗꯤ ꯂꯨꯍꯣꯡꯕꯁꯨ ꯆꯠꯇꯦ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ ꯂꯨꯍꯣꯡꯕ ꯊꯤꯜꯂꯝꯗꯥꯏꯒꯤ ꯗꯣꯜ ꯃꯈꯣꯟ ꯇꯥꯔꯛꯑꯦ ꯁꯅꯥꯍꯜ ꯃꯤꯍꯨꯜ ꯆꯣꯡꯉꯤ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯎꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯣꯏꯕꯤꯅ ꯀꯞꯅ ꯀꯞꯅ ꯐꯝꯕꯗꯣ ꯁꯅꯥꯍꯜꯒꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯈꯥꯝꯕ ꯌꯥꯔꯛꯇ꯭ꯔꯦ ꯒꯥꯔꯤꯁꯤꯡꯗꯤ ꯄꯔꯦꯡ ꯄꯔꯦꯡ ꯑꯁꯨꯝꯅ ꯊꯧꯈꯤ ꯁꯅꯥꯍꯜ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯒꯥꯔꯤꯁꯤꯡꯗꯣ ꯃꯤꯠꯌꯦꯡ ꯁꯥꯝꯗ꯭ꯔꯤꯐꯥꯎ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯔꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯊꯣꯏꯕꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯉꯁꯤꯒꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯃꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯃꯈꯩ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯪꯕꯨꯗꯤ ꯀꯥꯎꯔꯔꯣꯏꯀꯣ ꯑꯔꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯒꯤ ꯐꯖꯕ ꯀꯃꯦꯟ ꯑꯃꯗꯤ ꯂꯥꯏꯛ ꯅꯝꯕꯤꯔꯛꯄꯁꯤꯡ ꯈꯟꯒꯠꯂꯒ ꯐ꯭ꯔꯤ ꯒꯤꯞꯋꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯖ ꯊꯝꯖꯔꯤ ꯑꯗꯨꯅ ꯏꯁꯥꯅ ꯋꯥꯔꯤꯁꯤ ꯇꯥꯕ ꯂꯣꯏꯔꯒ ꯀꯃꯦꯟꯗ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯍꯥꯞꯄꯒ ꯊꯥꯕꯤꯔꯛꯎ ꯍꯥꯏꯔꯤꯕ ꯈꯟꯒꯠꯂꯕ ꯀꯃꯦꯟꯁꯤꯡ ꯑꯁꯤꯗꯒꯤ ꯂꯣꯇ꯭ꯔꯤ ꯇꯧꯖꯔꯒ ꯂꯛꯀꯤ ꯗꯣꯔ ꯑꯣꯏꯔꯕ ꯃꯤꯑꯣꯏꯗꯣ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯥꯎꯊꯣꯛꯆꯔꯕ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯂꯩꯐꯝꯗ ꯄꯣꯁꯇ ꯒꯤꯐ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯧꯍꯟꯖꯔꯛꯀꯅꯤ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ